ngasi numida wairam phongkiba tongan manipuri sifongsinga masung thokkiba thawdo wathoksingdagi maruibi i pausing mayamda thamjagi anada kangla paudagi lakusaraga Kuki MLA tarana PM da pisinkiba memorandum da pallibu wahisingna AR na nakal amada leblaga thabak tawi haibadu mayek singna takli kokhomi haokip sai manga dagi lamdam masida oirakhiba tholakani thajakidaba irang ama tholaktuna ngasisu waroisin leitaba tha taraga manga henjilakle irang asi haurakpudi state lengana security gi asoiba laikibana lakshinba ngamhauda bani haina phongtoki haina Coordinating Committee on Manipur Integrity Kokomi ki Media Coordinator Yungkhaibam Surjit Kumar Kuman gi sirol aman haidi sirol asina makha taribadi irang thulaklaba matung nong manini leiraga center digi ahenba force thabirang na state langa na haijabadagi ahenba paramilitary force yauna personal listing kya tharki center digi tharakiba tungan force kya paramilitary force yauna thulakliba irang asi lakshina naba haukiba tha taraga manga sida kana honavigi mami ta khidrabasu Assam Rifles natana lakliba Central Forcing da miyamna thoina pena da balekidi adubu lamdam asidasu matam sangna leraklaba AR gi tungan battalion kya gi officer singna thokliba irang asida nunggi agenda ama leibugum community ani gi marakta khenana thabak tawkiba kya haukiba tha taraga ma sida miyamna uba phangki lamdam asida hauji Central Forces CRPF BSF CISF ITBP, SSB, Zat Regiment, Gorkha Regiment, Army yauna tungan but ladiba forcing the kokomi amadi miyamna karigumba makalamatagi yaningdaba natragana maral amata shikiba lekiti adubu AR miyam amadi kokomi na nakalamagi miyengda thabak tawi haibasigidi khudam sangdam kya leiri makoigi mitmangda yum kya mai thakibada yengduna lekhiba state forcing mathau tawbada ayet apan pikhiba kaya asina force asi neutral oina state force ta mateng pangduna thabak tawi habasi miyamna yaning loidaba wapni amaramda north east ki counter insurgency lakshina ba masing yamkhraba matam sangsu leraklaba AR na thoklibi irang asigasu mari lainariba narco terroristing da saugatli habasi gi mai laraba khudam kayasu lengdana ledi makoigi makoigi nakong sumangda singmai kaya poppy plantation toba border ngakpigi thaudang loriba makoigi khutagi lonia da badrak kya lana photok pusin toba kya lisangsina laksinba ngamdana lakli haukiba matam kya si community kharada tongsinduna makoigi aronbe agenda kya mai pakna bo khonai haina miyamna haina ba leidingai gi serakta Kuki NP ITLF ko tu yauna tuan sirol kya thoktuna AR bu sogat sirol kya tholokiba madi Kuki MLA tarana su Prime Minister pisin kiba memorandum da AR lakthok pidana ba warol yauri basina AR na sin Kuki narco terrorist sogatli habisi mayek sengna takle aduga atopa Central Forcing na makoigi area thadoktuna sakhiba matamda ngasi phawa Kuki NP ITLF ko tu amadi Kuki MLA tarana athingwa pi kiba lekti masina taklibadi AR na nakalamada tongsilaga tha taraga manga phajilaglaba irang si hena pakthok sakthok hali haibisi hena mayek senglakle hairenasu pau sida makhatari makasa tharak poina kanglai pakhi maira dige topa maruiba paukrana sana sabid Kuki militants na numai kapsilakpagi pau lobu saluba paumi Zat Regiment kangbuna athingba pirakre ngara numidang pung mapon makhairum taba matamda Imphal East ki Yang Pokpi Police Station konba sabungkok khunau sabungkok sana sabi santi khongbal amadi thamna pokpi hairiba mitai khul singa sida Kuki militants na singtak ki nongmai amadi bom kap thaduna ladarki pau si tabadagi Imphal dagi paumi khara maphamadu pau loba sangna honabada Zat Regiment ki kangbuna athingba piduna asengba pau lawhala khitre hari Thaudo Fokam da Paula Satluba, Paumi Lamdamasi electronic media ma oiriba IS Kongi Paumi Mayang Lambam Sures Mitay say Nifugamangan Lusinguna, Paumi Karayauna, Altro Karamada, no way capture Libama Pamadu Yona Basanki, Namidang Pung Taramatui Makai Tabamatam, the Yang Poppy Bazar Yobuga, Sandy Kongbal Tam Nakar, the Thousand and Abonavada, Yang Poppy Bazar, Leramba Zat Regiment Kambuna Sang Bayaru Henatang Kanki. IS Kongi Paumi Mayang Lamam Suresh na Thaudo du ki matang na pauk si esiga wari sanaba matamda phongdokibadi Zat Regiment ki kangbuna athingba pirakpa tuda gari dagi kumtharaga kari ki damakta athingba pidibano aikhoi paumi ni pau lobu lakpani haiduna
आई कार्डनचिंब पुथोक्तुना सक्ताखि मसक मसामक प्रेस थाब जैकेट लिखी अदुबु पाउमीनी हाने सक्ताक्लबसु शांति खोंगपाल तमना संहनखिदि जाट रेजिमेंट की पर्सनल अमना मखोय फोटो कापू हाइना पाउमी सुरेश ता काफनखि मसिगी मतुंग सुरेशना मरु ओइबिगी जाट रेजिमेंट की कंबुगा मखोयगी पुलप फोटो कापमिनसी हाइबद याखिदि हाइदि सुरेशना मकाताना फोंदोखिबदा लैरमलिबा जाट रेजिमेंट की कंबु अदुदा मखोयगी सीओ यौरमखि सीओ मसाना कौशलकपदगी महाक मसामकना अखोई पाउमिनी पाउ लौबु लाकपनी हाइबदा मकाताना थौदोक थोफमदा संगम यारोहेखि अदुगा पाउमिसिंगना ख्वाइदगी यादबसी सीओ मसामकनी हाइबा वाफम फोंदोरखि हाइदि मधुदा सुरेशना पाउमिसिंगी मफमददी अदुगुम्बा करिगुम्बा अमता लेति हाइना फोंदोखि हाइरिबा मतम मधुदा येंगपोकपि पुलिस स्टेशन की ओसीना लुसिंगु टीम अमा मफम मधुदा संगखि मधुदा ओसीना पाउमिसिंग अदु हराव हरावना तौखि लोइदना जाट रेजिमेंट की सीओ नि हाइरिबा मियो अदुदा पाउमिसिंगनी चुमना पाउ लौबु लाकपनी हाइना वरि सादुना खनखि लोइदना सीओ अदुना यामना नुंगसिनबगी मओंगदा मिठाई चाव हाइदुना पिरखि मधुदा पाउमि सुरेशना साकिदे हाइदि जाट रेजिमेंट की सीओ गा वरि सानरबा मतुंगदा थौदोक थोकपम शांति खोंगपालोम संग यादबदगी पाउमिसिंगना तोंगबा अल्टो कार अदु येंगपोकपि बाजार तमना लाखि येंगपोकपि बाजार लेरंबा मैरा पाइबी इमाई बेलसिंगना प्रेस में लाकपु उबादुदा हराव फुंगुक्तुना चा थकमिनसि हाइदुना ngak लेखि हाइरिबा मतम अदुदा जाट रेजिमेंट की कंबुक्सु मफम अदुदा संगसिलक्तुना मथोंग मरम खंगदना मखोइना इलेक्ट्रिक पोल दा कंगसि खिंखि मधुर करिगिदमक कंगसि खिंगलिबनो हाइदुना मैरा पाइबी इमाई बेलसिंगना जाट रेजिमेंट की कंबुदा ओनसिंदुना वाफम खरा हाइखि असुमना sarang naringi sera duda paumi kangbu adu mafam adudagi maira paibi singna satkhro haibidigi imphal tamna lakhibani madura kuki militants na numai kaptharakliba mafamda sangduna asingba paw lawna bohona ruba paumi singda jat regiment athingba piduna paw lawba ngaman khidaba adu aranba thawni pende haina paumi suresh na makhata na phongdokhi atop pawna pungni fugani pan ki manungna central force lakhoktrabadi urkhul lambi matam kaktana total shutdown tawgani imalupsing Kuki militants na yamna toy nungmayamadi bom kapsinduna landarak liba sabung kokunau thamna pokpi sana sabi na singba thangnariba mitay kulsingda laydiba central force nga si pung nifugani pan manungda lagthoktun state force oina thamdrabadi lakliba august 3 ki ayuktagi imphal urkhul lambi matam kaktana total shutdown tawragani hairiba khongjang asida manipurda laydiba civil society organization singamadi ima lupuna magna mating pangbiu haina lk bhbf ki coordinator oinam oken sanana phongdokre wafam singarang numidang pung mapan ga makai tarak padu waidigi hauna koki militants na mitei tab mafam singda landara tuna asu apan kya thongon khrama matunga si mafam adura tuan ba khul haibadi sabung ko khunau sabung ko yeng pokpi santi khongbal thamna pokpi amadi sana sabina singbagi maira paibi ima singamadi manipur gi saknaraba imalop cso amasum LK BBF की मरु ओइबा थौमी क्या गलोइना मियाम की मिफम अमा पांगथोकलबा मतुंगदा वरेब असि लौदुना मियामदा लाउथोखिबने हाइदि अमरोमदना पामिलान हाउकिपना सथरकलिबा आरानबा थौंग मुतवान तुवान फुरुप सिंगी लुसिंगबा सिंगना सीएम उनदुना एक्शन लौखटपिनाबा ताक्सिनख्रे असौबा फुरुप सिंगना अपिकपा फुरुप सिंगी सक्ता मंगहनबा नमतपिबा होटनारि हाइना कमिटी ऑन प्रोटेक्शन ऑफ ट्राइबल्स एरियाज मणिपुर Kuki Hills की लुसिंगबा पाउमिलान हाउकिपना सथरिबा थवोंग असिगी मतंगदा सबसाबा थबो लोखटपिनाबा ngasi तुंगान फुरुप सिंगी लुसिंगबा सिंगना चीफ मिनिस्टर एन बेरियन गु उनदुना ताक्सिनख्रे चीफ मिनिस्टर की बांगलो दो उनखिबादुदा फेडरेशन ऑफ हाउमी खरम यूनियन मणिपुर खरम पालेल विलेज अथॉरिटी लाइकोट फाइजोल विलेज अथॉरिटी काबुई यूनियंस मणिपुर कॉम ट्राइब ऑर्गेनाइजेशन बेली अमसुंग कांगसुप सिरु विलेज अथॉरिटी की मिहुत सिंगसु सरयाखि चीफ मिनिस्टर गु उनाबदुदा पाउमिलान हाउकिपना कॉम सिरु अमसुंग इनपुई यावना फुरुप मसा मसा सुंग कुकी ट्राइब नि हाइना सक्ताक्तुना नेशनल कमीशन फॉर शेड्यूल ट्राइब NCST दा wakatkiba dubo furup singi lusingba singi maikaidigi satnaba yaroidabani haina yaningdaba phongdoktuna thabak lokhatpinaba chief minister na takshinki chief minister gi maikaidigi su furup singi maikaidigi pukhalakliba wafam adu yengshinbaga loinana mathau taba thabak paikhatkani haiba wafam thamki panba yabadi kuki furup ki manung salli haina phongdorakhibagi mayokta kom siru amasung ipui furup ki miyoi singna handakta khongjang sangsinkiba laikhrabani haina su paushida makhatari atop paomna august taruk phaw ki banungda mts ki result haidok tarabadi sidriba phaw sarahian megi khungjang sangsinga dawri
Haokip say English Singa Taraga Taruk Taraga Nipana Manipulenga ki Directorate of Education na notification talk to na multitasking staff MTS post samliga Taraga Hundagi retail test Luikraga Hauzik Pau Haidok Pitabas Manipulenga ki Karamba Aron agenda Liban Haina Joint Action Committee Education is MTS written test completed 2016-2018 based na hangti loina August 3 fawgi manung result haidok trabadi mathangi numitagi sidri fawba sara henbagi khongjang sangsilagani hari GACU sin makata na Manipur lenga ki mafam da hanglakli sahi tare nipan chief minister unanabagi appointment fangna bo honarabasu unabagi ayaba pibi da baibasi candidate lising kunga tarupu mirai bani hana lawi candidate sing asigi manung da sada yangkhaidi S bar oirabasingni makhoi damakta akhanaba thaurang ama sinbidragadi JAC na akan makhongjang sangsilakani hari JAC na makata na phongdoraklibadi haukiba August ani da phangkiba assembly session da opposition gi sugunu kendra gi MLA Keranjina hangkipa wangi pakumda education minister TS Basanta Kumar na MTS result out tawgi pikiba pakumado peningai sungai oide education minister na lakliba August 3 phawgi manungda result out ki akaknaba matam ama pibidrabadi Thangnaba numit August 3 tagi sidri ba fawu sara henbagi khongjang sangsilagani haidi henasu pawsida makhatari atopa paomna yengang pokpi santi khongbal da Kuki militants na numai kapsinduna soonkraba yumsing asi police ki timama na yengsinkhre case amasu lokhatkre ngara numidang pung mapan makhairam taba matamda Imphal East district ki lamlai kendra gi yengang pokpi police station ki manungsana lairiba sabungkho khunau sabungkho yengang pokpi santi khongbal amadi thamna pokpi na singba mitai khul singda Kuki militants na bomb amadi numai kapsinduna landara khibaduda akai atoi thokraba yumsing ngasi yengang pokpi police ki second ocean lusingba team ama laktuna akai atoi thokraba yumsing gi phibam yengsinba ga loinana case amasu lokhatkre Kuki militants na numai kapsilakwadagi akai toi thon kraba yumsing aduri yaripok santi khongbal dagi thoksom amu apokpa ts mangi thamna pokpi dagi laitongbam kumar apokpa laikhidraba ibotombi sograkum ibomsa apokpa laikhidraba ningthemjau ngangom hemanta apokpa ngangom ibo singha ahanthem rohen apokpa e manaw madi thamna pokpi dagi kaisam sanathoi apokpa chandramani gi yumsing hairi ngaseyu yang pokpi PS ki second ocean lusingba team ama laktuna Kuki militants na nongmai amadi bom kapsilakpadi gi akai atoi thokraba yumsing adu hakthengna yengsinba ga loinana case ama lakhotkibani hairi pawshin hai Kuki militants na landarakraba matung mafam adura leiba oinam chandrabalina phongdorakpagi matung inadi irang khara nem tharaklei irang leitre haidiba lusingba sing meku amata oirabasu thamna pokpi khul lakpiu makhoina puna ahing amata oirabasu laiminasi hauji hairiba mitei singa sida Kuki singa landaningma matamna hektamak landabada yamna komna thokpa haibadu waire mafam asida laidiba central force na Kuki militants na numai kap thrakpa matamda handuna numai maru amata kaptuna yengduna lairi mafam asida laidiba army singna casper vehicle manungda tongduna lairaga Kuki singna bomb yauna numai kya kap thrakli Kuki singna bomb amasum numai kaya marum kaplabasu central force nadi maru ama phawba handuna kapti Kuki singna numai kap tharaklabasu central force hek lakpaga numai kapa lepkhibagi thaguk lakhi haujukti Kuki singna sa tharaklibu lalong asi hongkhrai ki mana makhata na hai thamna pokpi sabungkho khunau sana sabina singba mafam singda Kuki singna yamna toina numai kap tharakli mafam asida lairiba Indian army singa Kuki singa paw faunaba manba mawong kaya amasu lairi Kuki singna yamna kana numai kap tharaklabasu makhoibu laklabadi Kuki singna numai kape hekta lepki mafam asida lairiba Indian army singna amuhana Kuki singna numai kaphalaroi hairabasu hanjin mitei khul singda numai kapslakpi adubu numai kaplakliba mafam singda nongmara sangduna coming operation sathaba madi khusuk khulaina singba fakatpa ama phawbu leitri Kuki militants na singdagi numai kap tharalaga tampakta onsinduna operation tawbigi thawong kya satharakla hainasu Union Home Minister ki mafam da ayiba se pisinduna khan kiba lairi haiba wafam su phongdorakhi aina pawsida su makhata na falakli atopa pawm state force na sathakhiba thawong yeknabada oiramlabadi thawna phai hairamgani nupi samas haukiba August ama akampat lairiba IDP singna haunaruba leitana assembly complex tamna makoi gi hanagi mafam da tangdu leitana lehenanaba khongchat ama satnaba khonabada state force na sathakhiba thawong adu mama oibi singna yaning de haina nupi samas ki advisor case induna phungtokre ngasi lamphel da leiba all Manipur women's
Reformation and Development Samaj Nupi Samaj ki office isal Tamis sing mi nupi sing yauna pangthukiba paugi mifam amada wafam sing asi phongdokhibani magna makha taradana aheng nungthil khaidan hojik thoklibi irang asigi paudam loriba press media da khut thabagi thawong asi pendi makoina utliba thawong adu yeknaba singi mafamda utpa oiramnabadi miyamna thawna phai hainaramgani atubu relief camp da refugee amagumna laidiba singda chatakhiba thawong asidi pangdabagi thawongni lainga na hojik laiba asi ngakpa ngamdre lainga asi laibigi kari kanaribage ngasi makhul ngaklibasing asisu lainga asina ngakpanati aikhoigi lamdam asigi isa inaw nupi singna khangba ngamlaktabadagi khul ngakpa thulakpani hauzik enmesing asi relief camp da sagonabagumna lairibani makhoigi wakat phamdi assembly natana laiti assembly tamna sangsinana bohonabada utkhiba thawna adudi pangdabagi thawongni haikhenasu pausida makhatana phongdorakli Lushilakpo in Atopati and Pangtang Mamla Tamzage, Central Force in the Mayok Kunjasing of protest of Crate. Naranumidang Puma Palom Tab, the Lamlai Kendra Gimanus and Masabun Kokunau, Yang Pokpi, Santi Kongpala Maritamna Pokpi Kulsinda, Koki militants in the bomb Yaonanumi round Kia Caps Lapodigi, Yumanga Akai to one crate. Taudo do Yaning the Bafondo to Sabun Kokuna to one Makam Sundagi Lapamiamna, Zat Regimen Gimatak the P and the Wapum Kafundo crate. Hongjang aduru saruk yakibi nupia manhai mapamaduru lairiba Central Force na Zat Regiment amadi Indian Army na mapamasida Kuki singna amuhana numai kapalaroi hairabasu makoi laina numai kapsilakwa lepthi masigi ona tainabada Kuki singna numai kaplakpaga tampakto operation sathaba lepthi miyam aikoi kyang kuina lila party oigadoribano Lila party oiba ngamlaroi haina tholakpa matamda puna waminagani haina su phongdokhi haina su pausda makhatana su pali adu hausikoi nadi myam pausi su matang se lusinjarage masu myam puna no update ngamina se channel su ki makedi gi myang famda makhatana thamjari myam puna no update ngamina se